ꯑꯍꯥꯟꯕ ꯃꯛꯀꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯁꯦꯡꯗꯣꯛꯆꯔꯤ ꯃꯗꯨꯗꯤ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯊꯕꯛ ꯊꯧꯔꯝ ꯈꯔ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯦꯅꯦꯜ ꯑꯁꯤꯅ ꯊꯥ ꯃꯔꯤ ꯆꯨꯞꯅ ꯚꯤꯗꯤꯑꯣ ꯑꯃꯠꯇ ꯊꯥꯒꯠꯆꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯗꯨꯕꯨ ꯉꯁꯤꯅ ꯍꯧꯅꯅ ꯑꯃꯨꯛ ꯃꯇꯝꯒ ꯆꯨꯅꯔꯕ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃꯒ ꯆꯦꯅꯦꯜ ꯑꯁꯤ ꯍꯟꯖꯔꯛꯂꯦ ꯑꯃꯗꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯔꯦꯒꯨꯂꯔ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯖꯔꯛꯂꯒꯅꯤ ꯍꯧꯖꯤꯛ ꯑꯩ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯇꯣꯄꯤꯛ ꯑꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯖꯒꯦ ꯑꯩꯅ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯏꯁ ꯃꯅꯤꯄꯨꯔ ꯒꯦꯇꯤꯡ ꯕꯦꯇꯔ ꯑꯣꯔ ꯋꯥꯔꯁ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤ ꯐꯒꯠꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯣꯛꯆꯜꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯄꯣꯏꯟꯠ 8 ꯈꯛꯇꯪ ꯅꯩꯅꯖꯒꯦ ꯇꯥꯕꯤꯁꯤ ꯑꯍꯥꯟꯕꯗ introduction haibadi wahaudokni miyam punamaki wakhallon ji hojik aikhoigi laibak asida thoklebi irang asi farena lobibra natragana masi hena sokchallena lobibra hojik aikhoigi punsi mahing asi karamba mawongda lenari amadi khoigi wakhallon asi karamba mawongda khannari haibasigi matangni aina mi yankhai chama chap manabu wahang hangba matamda mi yankhai chama na ngonda pibirakba paukhum si amata manade somgi wakhallon dusu hauji ikhoigi laibak si thokliba irang si maram oiraga hauji oiriba ikhoigi samasya mayam asi khara makhaidi fagatle haina lawbigadra natragana khara makhaidi hena sokchelle haina lawbigadra haibasina wahaudokni ani shuba point da signs of improvement haidi phagalakli haiba targadi madugi khudam changdam kharadi leifam thoi masigi matangda hakna mafam kharagi pau lawjare mafam khara chatjarure mafam kharadadi nongmagi khoigi hanagi routine work si khoi normal oina hanjallakni tapna mafam kharada market hangnarakle adudagi thabak thauram singi tapna changchallakpajina takpadi khara makhaidi fagatlakle hanadagi punglep khara suba nomba tarukpaji khara makhaidi fai fagatle haibase isamaksu yaningi adu si jina ikhoigi mapung fana fagatlaknabagi asa amadi oire ahum subada ongoing problems haibadi hojik thokliba hojik chatliriba khoigi problem mayam asine hojik aikhoina mafam khara chatpa yadri mafam khara adu tension suk yamna leire ko jati amaga phogdok phogjin boba ngamdabagi mowongda lei aduga hujiki hairiba jaga sida aikhoigi leiriba khoigi khunja sing asi akhoi yam peaceful oina shanti da leiba amata yaudi mokhoigi punsi tamba ngamdaba yamna fibam chadaba stable oiba punsi mahing amada hingba ngamnadri mari suba point da lakcheningiba point asi impact on lives haibadi punsida kayam yamna sokchilabagi chaitheng kayam pirabagi satra singna school kana nabak hotnabada hoya suki matak problem oire nongmagi suraga chajaba hand to mouth oiba missing nakaramba punsi mahing de hingibage haiba kanamtana nainabidre mokhoigi punsi mahing yamna unstable oire tamba ngamdaba phibam amada lakle semitlon asuki matik sokre irang asina maram oiraga hoi suba nomba kanba family kharabdi hojik tapna khara mokhoigi maning men khalakli haiba tai manga suba point da public opinion haibadi praja singi mot si aina lawjaba aina tajaba matamda kamain tawge hairaga praja section ama anina hai hauji akhoigi laibak si yam phagalakle hantaki irangi matungda yamna sathina koida awan balae adudagi praja khujok amana mu kari haibagi haibagana hamu ni chap mane
ꯍꯥꯟꯅꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯨꯝ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤ ꯃꯁꯤꯅ ꯀꯔꯤ ꯇꯥꯛꯏ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯁꯃꯁ꯭ꯌꯥ ꯑꯁꯤ ꯑꯃꯒ ꯃꯤꯄꯨꯝ ꯑꯃꯒ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯍꯥꯏꯕꯁꯤ ꯄꯕ꯭ꯂꯤꯛ ꯑꯣꯄꯤꯅꯤꯌꯟ ꯂꯧꯔꯨꯕ ꯃꯇꯝꯗ ꯑꯩꯅ ꯐꯪꯖꯔꯦ ꯇꯔꯨꯛ ꯁꯨꯕꯗ ꯗ ꯇ꯭ꯔꯨꯠ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯑꯁꯦꯡꯕꯁꯦ ꯃꯅꯤꯄꯨꯔꯁꯤ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯂꯪꯗꯥꯏ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯩ ꯆꯈꯩ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯤ ꯆꯈꯩꯁꯤꯒꯤ ꯋꯥꯡꯃꯁꯤꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅꯃꯛ ꯐꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯈꯔ ꯃꯈꯩꯗꯤ ꯐꯒꯠꯂꯕ ꯆꯈꯩ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯅ ꯀꯔꯤ ꯌꯥꯝꯅꯃꯛ ꯁꯣꯛꯇ꯭ꯔꯒꯁꯨ ꯈꯔꯗꯤ ꯁꯣꯛꯏꯕ ꯑꯗꯣ ꯃꯁꯤꯅ ꯇꯥꯛꯏ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯇ꯭ꯔꯥꯟꯖꯤꯁꯟ ꯐꯦꯁꯇ ꯂꯩꯔꯤ ꯅꯝꯕꯔ 8 ꯁꯨꯕ ꯄꯣꯏꯟꯇ ꯍꯣꯞ ꯑꯁꯥ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯃꯥꯡ ꯊꯥꯔꯒ ꯂꯣꯏꯅꯃꯛ ꯆꯠꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯥꯡ ꯊꯥꯔꯒ ꯂꯣꯏꯅꯃꯛ ꯆꯠꯅꯤꯡꯉꯤ ꯃꯐꯝ ꯃꯇꯝꯅ ꯌꯥꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯅꯤꯡ ꯍꯟꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯥꯡꯕꯕꯨ ꯀꯜꯂꯕ ꯑꯁꯥꯕꯨ ꯂꯩꯔꯕ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯃꯥꯡꯂꯣꯝꯗ ꯑꯩꯈꯣꯏ ꯆꯪꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯀꯤ ꯑꯆꯦꯠꯄ ꯊꯥꯖꯖꯕꯅꯤ ꯑꯔꯣꯏꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯏꯁ ꯃꯅꯤꯄꯨꯔ ꯒꯦꯇꯤꯡ ꯕꯦꯇꯔ ꯑꯣꯔ ꯋꯔꯁ ꯍꯥꯏꯕ ꯇꯣꯄꯤꯛ ꯑꯁꯤ ꯒꯤ ꯄꯥꯎꯈꯨꯝ ꯑꯩꯅ ꯄꯤꯕꯅ ꯃꯇꯤꯛ ꯆꯥꯗꯦ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯑꯃꯅ ꯄꯤꯕꯅ ꯃꯇꯤꯛ ꯆꯥꯗꯦ ꯑꯄꯨꯟꯕꯒꯤ ꯈꯣꯜꯂꯥꯎꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯅ ꯏꯃꯥ ꯂꯩꯕꯥꯛ ꯁꯥꯒꯠꯈꯤꯕ ꯑꯗꯨꯒꯨꯝ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯤ ꯐꯒꯠꯂꯦ ꯍꯥꯏꯅ ꯂꯧꯕꯤꯒꯗꯧꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛꯁꯤ ꯍꯦꯟꯅ ꯁꯣꯛꯆꯜꯂꯦ ꯍꯥꯏꯅ ꯂꯧꯕꯤꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯗꯣꯝꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯃꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯅꯧꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕ ꯉꯝꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯄꯤꯅꯕꯤꯕ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯅ ꯀꯣꯃꯦꯟꯠꯁ ꯑꯃꯃꯝ ꯊꯝꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯃꯣꯠ ꯄꯤꯕꯤꯌꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯒꯦ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯍꯥꯏꯕꯁꯤ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯄꯨꯝꯅꯃꯛꯄꯨ ꯇꯦꯟꯁꯤꯟ